ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯅꯪꯂꯝꯂꯕꯁꯨ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤꯡ ꯍꯟꯊꯔꯛꯄ ꯋꯥꯇꯔ ꯂꯦꯚꯦꯜ ꯅꯦꯝꯊꯔꯛꯄꯗꯒꯤ ꯏꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯁꯤꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯉꯤ ꯗ꯭ꯔꯦꯟꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯀꯣꯊꯣꯛꯄ ꯁꯦꯡꯗꯣꯛꯄ ꯊꯕꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯏꯃꯥ ꯀꯩꯊꯦꯜ ꯑꯀꯣꯏꯕꯗ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯨꯝꯃꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯔꯛꯇꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯑꯃꯗꯤ ꯗꯨꯀꯥꯟꯅꯆꯤꯡꯕ ꯊꯣꯡ ꯈꯔ ꯍꯥꯡꯅꯕꯒꯤ ꯃꯃꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯍꯟꯊꯔꯛꯄꯒꯤ ꯐꯤꯕꯝ ꯂꯩꯔꯕꯁꯨ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗꯗꯤ ꯏꯁꯤꯡ ꯑꯗꯨꯝ ꯊꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛꯄꯨ ꯍꯥꯟꯅ ꯊꯨꯝꯃꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯁꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯂꯣꯝꯗ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯆꯦꯟꯊꯔꯛꯇꯨꯅ ꯏꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯖꯔꯤ ꯑꯗꯨꯃꯛꯄꯨ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯁꯥꯏꯠꯁꯤꯗꯗꯤ ꯍꯧꯖꯤꯛ ꯗꯨꯀꯥꯟꯅꯆꯤꯡꯕ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯀꯩꯊꯦꯜ ꯅꯝꯕꯔ 1 ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯥꯌꯣꯛꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥꯁꯤꯡꯗ ꯌꯥꯝꯅ ꯑꯋꯥꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯃꯥꯁꯤꯡ ꯎꯅꯔꯒ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯒꯤ ꯄꯥꯎꯗꯝ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ ꯏꯃꯥ ꯑꯁꯤ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯉꯁꯤ ꯂꯣꯏꯅꯃꯛ ꯍꯟꯊꯔꯤꯔꯥ ꯉꯔꯥꯡꯗꯩ ꯍꯟꯊꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯉꯁꯤꯗꯩ ꯉꯔꯥꯡꯗꯩ ꯍꯟꯊꯩ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯀꯩꯊꯦꯜ ꯐꯝꯃꯨꯗꯕꯁꯦ ꯏꯃꯥ ꯍꯣꯏꯗ ꯀꯌꯥꯝꯅ ꯃꯥꯡꯖꯩ ꯀꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯩ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯥꯟꯕꯅꯤꯅ ꯃꯥꯡꯖꯩ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯀꯤꯇꯤꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯀꯔꯤꯗ ꯐꯠꯇꯕ ꯍꯥꯎꯊꯤ ꯂꯪꯁꯦꯛꯄꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯅ ꯗ꯭ꯔꯦꯟ ꯅꯨꯡ ꯐꯨꯟꯖꯟꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯉꯔꯥꯡꯗꯁꯨ ꯂꯩꯉꯥꯛꯅ ꯂꯥꯛꯑꯒ ꯁꯦꯡꯗꯣꯛꯄꯤꯕ ꯈꯣꯠꯇꯣꯛꯄꯤꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯀꯩꯊꯦꯜ ꯐꯝꯃꯤꯕ ꯑꯃꯗꯤ ꯗꯨꯀꯥꯟ ꯐꯝꯃꯤꯕꯁꯤꯡꯁꯤꯅ ꯄ꯭ꯂꯥꯁꯇꯤꯛ ꯂꯪꯁꯦꯛꯄ ꯈꯣꯠꯇꯣꯛꯄ ꯋꯦꯖꯦꯁ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯪꯁꯦꯛꯄꯁꯤꯅ ꯗ꯭ꯔꯦꯟ ꯐꯨꯜꯂꯤꯕꯁꯤꯡꯁꯦ ꯁꯤꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯂꯪꯁꯦꯛꯄꯁꯤꯕꯨꯗꯤ ꯐꯠꯇꯦ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯁꯦꯛꯄ ꯀꯩꯗꯧꯕꯁꯤꯕꯨꯗꯤ ꯐꯨꯟꯖꯜꯂꯛꯏꯗꯅ ꯗ꯭ꯔꯦꯟ ꯅꯨꯡꯁꯤꯕꯨꯗꯤ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯑꯇꯣꯞꯄ ꯏꯃꯥ ꯑꯃꯗ ꯑꯃꯨꯛ ꯍꯪꯖꯒꯦ ꯏꯃꯥ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯁꯦ ꯀꯔꯤ ꯋꯥꯈꯜꯗ ꯂꯩꯕꯤꯒꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯃꯌꯥꯝ ꯂꯣꯏ ꯋꯥꯃꯤꯟꯅꯔꯦꯀꯣ ꯀꯩꯅꯣ ꯂꯥꯜ ꯑꯃꯨꯛ ꯇꯧꯔꯦ ꯀꯩꯅꯣꯅ ꯀꯨꯀꯤꯅ ꯑꯗꯒꯤ ꯂꯦꯟ ꯑꯃꯨꯛ ꯇꯥꯔꯦ ꯅꯣꯡ ꯑꯃꯨꯛ ꯍꯩꯊꯔꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯆꯜꯂꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯄꯨꯂꯞ ꯋꯥꯃꯤꯟꯅ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯔ ꯅꯨꯡꯉꯥꯏꯒꯗꯣꯏꯅꯣ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯩꯈꯣই ꯂꯣꯏ ꯄꯨꯂꯞ ꯋꯥꯃꯤꯟꯅꯔꯦ ꯅꯣꯏꯁꯨ ꯋꯥꯔꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯗ ꯂꯣꯏ ꯋꯥꯃꯤꯟꯅꯔꯦꯕ ꯅꯨꯡꯉꯥꯏꯕ ꯑꯝꯇꯪ ꯄꯨꯔꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯆꯪꯉꯒꯀꯣ ꯃꯁꯤꯅꯤ ꯏꯃꯥ ꯑꯃꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗ ꯃꯇꯝ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯃꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯉꯤ ꯑꯗꯨ ꯏꯁꯤꯡ ꯏꯆꯥꯎꯗ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯑꯃꯗꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯀꯌా ꯑꯃꯁꯨ ꯃꯥꯌꯣꯛꯅꯈꯤꯗꯕ ꯅꯠꯇꯦ ꯑꯃꯗꯤ ꯂꯦꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯋꯥꯕꯁꯤꯡ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯏꯃꯥ ꯑꯝꯇ ꯏꯃꯥ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯨꯃꯥꯏꯅ ꯑꯁꯤꯗ ꯂꯩꯔꯦ ꯇꯨ ꯑꯁꯤ ꯍꯥꯏꯔꯂꯣ ꯑꯩꯗꯤ ꯍꯩꯇꯦ ꯍꯥꯏꯕ ꯃꯈꯥ ꯇꯥꯅ ꯏꯃꯥ ꯑꯝꯇꯪ ꯍꯪꯖꯒꯦ ꯏꯃꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜꯁꯨ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯃꯥꯌꯣꯛꯅꯔꯦ ꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯤꯕꯒꯦ ꯀꯔꯤꯕꯨ ꯐꯗꯣꯔꯤꯒꯦ ꯁꯤꯕꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯤꯕ ꯏꯁꯤꯡꯅ ꯅꯪꯉꯕ ꯃꯌꯥꯝꯁꯦ ꯋꯥꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯗꯣꯏꯅꯦ ꯑꯐꯕ ꯑꯝꯇ ꯂꯥꯛꯑꯣꯏ ꯑꯗꯨꯕꯨ ꯑꯈꯥꯛ ꯑꯔꯥꯎ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯇꯣꯔꯦ ꯍꯥꯏꯕꯁꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯒꯣꯔꯃꯦꯟꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯔꯤ ꯀꯔꯥ ꯍꯥꯟꯅ ꯇꯦꯛ ꯀꯦꯌꯔ ꯂꯧꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣꯕ ꯀꯨꯀꯤꯅ ꯐꯨꯗꯗꯅ ꯑꯃꯨꯛꯁꯨ ꯉꯥꯎ ꯂꯩꯔꯦ ꯃꯗꯒꯤ ꯂꯦꯟ ꯑꯃꯨꯛ ꯇꯥꯁꯜꯂꯦ ꯅꯣꯡ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯁꯤꯡ ꯑꯃꯨꯛ ꯊꯨꯝꯖꯜꯂꯦ ꯅꯣꯡ ꯂꯥꯛꯄꯗꯒꯤ ꯀꯔꯤ ꯑꯣꯏꯇꯥꯔꯒꯦꯕ ꯁꯤꯗꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯃꯁꯥꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯃꯆꯥꯛ ꯂꯩꯇꯦꯕ ꯃꯁꯥꯅ ꯇꯥ ꯂꯩꯖꯔꯕꯅꯦꯕ ꯑꯩꯗꯤ ꯂꯥꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯩꯅꯔꯨꯕ ꯃꯇꯝꯗ ꯑꯔꯣꯏꯕꯒꯤ ꯔꯤꯖꯜꯁꯤꯕꯨ ꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯁꯤꯗ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯕꯁꯤꯅꯤ ꯃꯁꯤꯅꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤꯗꯒꯤ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯂꯦꯟ ꯇꯥꯔꯒ ꯑꯃꯨꯛ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈ꯭ꯔꯕꯁꯨ
ꯃꯥꯡꯖꯧꯅꯅ ꯂꯩꯉꯥꯛꯅ ꯏꯔꯝ ꯅꯂꯥ ꯁꯦꯡꯕ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯁꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯏꯆꯥꯎꯁꯤ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯏꯃꯥꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯗ ꯄꯥꯎꯗꯝ ꯂꯧꯖꯔꯛꯀꯦ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯏꯃꯥ ꯑꯃꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯕ ꯊꯦꯡꯅꯈꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯍꯥꯏꯕꯗꯣ ꯋꯥꯍꯪ ꯑꯃꯇꯪ ꯏꯃꯥ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯕꯗꯤ ꯑꯋꯥꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯏꯁꯥꯁꯦ ꯑꯩ ꯈ꯭ꯋꯥꯏꯔꯝꯕꯟ ꯅꯨꯄꯤ ꯀꯩꯊꯦꯜ ꯁꯤꯟꯐꯝꯗꯤ ꯁꯛꯇꯝ ꯀꯟꯕ ꯂꯨꯀꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯕꯅꯤ ꯑꯩꯒꯤ ꯃꯤꯡ ꯊꯨꯡꯒꯨꯖꯝ ꯔꯥꯅꯤꯀꯣ ꯑꯩꯈꯣꯏꯁꯤ ꯀꯩꯊꯦꯜꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯗꯤ ꯃꯤ 100ꯒꯤ ꯃꯅꯨꯡꯗ 10 ꯀꯨꯟꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯇꯩꯗꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯂꯩꯇ ꯂꯥꯏꯔ ꯊꯤꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯠꯁꯜꯂꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯅꯨꯄꯤ ꯀꯩꯊꯦꯜ 1ꯗ ꯌꯣꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯄꯠꯄ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯅꯣꯡ ꯅꯤꯅꯤ ꯁꯨꯕꯗ ꯄꯠꯀꯗꯕ ꯐꯤꯌꯣꯝꯒ ꯃꯥꯟꯅꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯄꯣꯠ ꯆꯩ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯤꯠꯇꯗꯅ ꯂꯩꯕꯅꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯊꯣꯛꯂꯛꯄꯗꯤ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯃꯤꯈꯣꯏꯗ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯑꯩꯈꯣꯏ ꯁꯤ ꯀꯩꯊꯦꯜꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯥꯗ ꯁꯤꯃꯨꯛ ꯆꯥꯎꯕ ꯖꯒꯥ ꯑꯃ ꯏꯁꯤꯡ ꯊꯨꯝꯕ ꯂꯩꯅꯦꯕ ꯃꯁꯤꯒꯤ ꯏꯁꯤꯡꯁꯤꯅ ꯄꯨꯝꯊꯔꯛꯄ ꯈꯣꯠꯊꯔꯛꯄ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯅꯝꯊꯤꯔꯛꯄ ꯃꯅꯝꯗꯣ ꯑꯗꯨꯅ ꯀꯩꯊꯦꯜꯁꯤꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯕ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯁꯤꯒꯤ ꯀꯩꯊꯦꯜ ꯑꯅꯤ ꯀꯥꯔꯛꯇ ꯏꯁꯤꯡꯁꯦ ꯆꯦꯜꯂꯤꯉꯩ ꯀꯥꯟꯗ ꯏꯁꯤꯡꯁꯦ ꯊꯥꯗꯍꯧꯔꯒ ꯑꯁꯣꯝ ꯅꯝꯕꯨꯜꯗ ꯇꯥꯈꯤꯅꯤ ꯍꯥꯏꯕꯅ ꯁꯤ ꯆꯤꯡꯕ ꯂꯣꯏꯔꯒ ꯅꯨꯄꯤ ꯀꯩꯊꯦꯜ 3 ꯑꯃꯨꯛ ꯆꯤꯡꯅꯤ ꯁꯤ ꯂꯣꯏꯔꯒ ꯅꯨꯄꯤ ꯀꯩꯊꯦꯜ 2 ꯑꯃꯨꯛ ꯆꯤꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯁꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯑꯀꯣꯏꯕꯒꯤ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯑꯦꯔꯤꯌꯥꯁꯦ ꯁꯤꯗ ꯏꯔꯝ ꯅꯂꯥꯁꯦ ꯐꯖꯅ ꯁꯦꯝꯍꯟꯅꯤꯡꯉꯦꯕ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯩꯊꯦꯜꯁꯤꯗ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯜꯂꯤꯕ ꯃꯌꯥꯝꯁꯤꯗ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯗꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯋꯥꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯩꯊꯦꯜꯁꯦ ꯊꯤꯡꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯏꯀꯣꯅꯣꯃꯤꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯊꯤꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯡꯖꯧꯅꯅ ꯏꯔꯝ ꯅꯂꯥꯁꯦ ꯍꯟꯗꯛꯀꯤ ꯏꯆꯥꯎꯁꯦ ꯂꯣꯏꯕꯒ ꯀꯪꯉꯛꯄꯒ ꯑꯃꯨꯛꯇꯪ ꯐꯖꯅ ꯂꯣꯏꯅꯃꯛ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯕ ꯅꯠꯇꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯝꯇ ꯇꯧꯕ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯤꯡꯊꯣꯛꯅꯕ ꯀꯩꯀꯩ ꯊꯥꯕꯤꯔꯛꯏꯁꯦ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯒꯤꯗ ꯍꯥꯏꯔꯒ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯅ ꯊꯥꯕꯤꯔꯛꯄꯅꯦꯕꯀꯣ ꯍꯧꯖꯤꯛ ꯆꯤꯡꯉꯤꯁꯦ ꯑꯗ ꯉꯔꯥꯡ ꯅꯍꯥꯟ ꯌꯥꯏꯃ ꯂꯥꯛꯏ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯛꯏ ꯌꯥꯏꯃ ꯊꯣꯛꯂꯒ ꯁꯣꯝꯗ ꯏꯁꯤꯡ ꯐꯥꯠꯇꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯗꯅ ꯉꯁꯤꯁꯨ ꯐꯥꯠꯇꯣꯛꯏꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀꯪꯊꯔꯛꯏꯅꯦꯕ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯍꯨꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅꯁꯨ ꯑꯁꯤꯗ ꯇꯨꯂꯨ ꯑꯃ ꯊꯥꯔꯛꯇꯅ ꯏꯁꯤꯡ ꯆꯤꯡꯗꯩ ꯀꯟꯅ ꯇꯧꯔꯤꯑꯕꯀꯣ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯀꯩꯊꯦꯜꯁꯦ ꯏꯃꯥ ꯏꯕꯦꯟ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯍꯤꯡꯐꯝꯅꯤ ꯈꯜꯂꯒ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯤꯡ ꯆꯥꯎꯊꯣꯛꯄ ꯃꯇꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯗꯅꯕꯒꯤꯗꯃꯛꯇ ꯏꯔꯝ ꯅꯂꯥꯁꯤꯡꯁꯦ ꯐꯖꯅ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯏꯔꯝ ꯅꯂꯥ ꯐꯨꯜꯂꯛꯏꯁꯦ ꯑꯩꯈꯣꯏꯗ ꯁꯤꯗ ꯀꯩꯊꯦꯜꯁꯤꯡꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯊꯪꯒꯥꯜ ꯕꯖꯥꯔ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯂꯪꯁꯦꯔꯛꯄ ꯋꯦꯖꯦꯁ ꯃꯌꯥꯝ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯅꯆꯤꯡꯕ ꯏꯔꯝ ꯅꯂꯥꯗ ꯐꯨꯜꯂꯒ ꯂꯩꯕ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯁꯤꯗꯗꯤ ꯏꯃꯥꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯦꯔꯤꯌꯥꯅꯦꯕꯀꯣ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯀꯣꯟꯕ ꯃꯐꯝꯅꯦꯕ ꯉꯁꯥꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯀꯃꯤꯁꯅꯔꯁꯨ ꯊꯣꯛꯂꯛꯑꯝꯃꯦ ꯑꯩꯈꯣꯏ ꯃꯍꯨꯠꯀꯤ ꯗꯥꯏꯔꯦꯛꯇꯔꯁꯨ ꯍꯥꯏꯖꯔꯦꯀꯣ ꯁꯤ ꯀꯩꯊꯦꯜ ꯑꯀꯣꯏꯕꯗ ꯂꯩꯕ ꯗꯨꯀꯥꯟ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯁꯣꯞꯀꯤꯄꯔ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯧꯕꯤꯔꯣ ꯑꯗꯣ ꯀꯧꯕꯤꯔꯒ ꯃꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯂꯪꯊꯣꯛꯇꯅꯕ ꯃꯣꯏ ꯗꯨꯀꯥꯟ ꯈꯨꯗꯤꯡꯒꯤ ꯗꯁꯕꯤꯟ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯄꯨꯡ 8ꯗ ꯅꯠꯇ꯭ꯔꯒ 10ꯗ ꯅꯣꯏ ꯗꯨꯀꯥꯟꯒꯤ ꯗꯁꯕꯤꯟꯁꯦ ꯑꯩꯈꯣꯏ ꯂꯧꯕ ꯂꯥꯛꯀꯅꯤ ꯊꯥ ꯑꯃꯒꯤ ꯅꯣꯏ ꯄꯩꯁꯥ ꯁꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯇꯧꯕꯤꯌꯣꯕ ꯑꯩꯈꯣꯏ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗꯐꯥꯎ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯄꯣꯠ ꯑꯝꯇ ꯂꯪꯊꯣꯛꯇꯦꯕ ꯑꯩꯈꯣꯏ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯇꯧꯔꯤꯁꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯗꯁꯕꯤꯟ ꯈꯣꯝꯕ ꯂꯥꯛꯏꯀꯣ ꯊꯥ ꯑꯃꯒꯤ ꯑꯩꯈꯣꯏ ꯂꯨꯄꯥ 200 300 ꯄꯤꯔꯒ ꯈꯣꯝꯍꯜꯂꯤꯑꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯕ ꯁꯤꯗꯤ ꯏꯝꯐꯥꯜ ꯃꯌꯣꯟꯁꯤꯗꯀꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯌꯥꯝꯁꯤꯅꯅꯦ
mayung mayum patau ki wages me amse gai da hapa porane ba ima ke tin mamang lang chalane ba adai pura la ne ba ko angang ki number 1 tau ki 2 tau ki loin bak se pora ka side hai jal ne ba adai ima ke tin se smart city ni da hai ga se amor kai pai pham dong tau re ba masi yaring koi tau bi ga no masi isa ki yum ne khalaga dukan phambi ba khudi ma ka tin da phambi ba sing da ju yar ma kai politin chakham da manang manak ta thambiraga 10 bi leba ji hapsan biu ado iram na la se yan koi phulan gumji hai ba se dukandar khudi ma ki mafang da so khoi na hai jari thank you yam ngai jai ma ising ek handa ki baga hoje bazar asida nongmagi sakta ya daba miyamna leiba pot leiba na singba lakna bagi mami amadi ima singna pot yon bagi mami ado akhoi na hoje uba phangjari numit nini humni gi mamang da di haiba mafam sing asi ising na ka hena thumjan ki bana maram moiraga dukan hangna daba amadi lambi chathok chasin da yamna akai ba pi ki bagi mami adu uramani adu bu laingang amadi mari lainabo authority sing na ngarang dagi iram nala fulamba sing amadi wasel turen marin seng bagi thabak sing chathar ki bagi matung da hoji nambul turen gi si imai asi su tamna water level sing asi hantarak bagi mami adu akhoi na hoji uba phangi Pauna Bazar gi mafam ayamba khoi sangduna yengjage makha taba paudam jarke mami tibubu mi yeng taduna lebiu paudam jariba kya mamangang cameraman Rocky ga loina na Mami TV News hoje akhoi Pauna Bazar da khwaidai maming leiraba muskan haiba dukan adugi akhoi gi owner ka wari sanabagi tanja adu lojage baya ising isau na smaina national calamity amane akhoi Manipur da thoi je smaina ising isau tholak pa Pauna Bazar su loi thumjang gre mayam su loi na ba wa batare ado ising isau tholak ko je baya gi wakhan da kai lege Manipur da awaba gi mathang awaba dum tana le re ba akhoi Manipur du kai no ma to gre ba akhoi su leriba impal da pokpa nupani adu masida toriba mayam loina wana matamda kari hairani iswana kari oina to doino aidi iswada khulam jari masina loibadi loire matundadi masina to bigano adu dagi hanadi kari haininge Bayagi dukan di kyamna ising sangi aduga pot ising na loina suat pa khot pa leibra ado kyamuki budget pokti hoji destroy to gre habiu aigi dukan manga gi manungda ahum di pula loisale adu chorak pa 70 lakhs ki dukan manga mak pullaga 70 more than 70 lakhs ki pochei mange adu karim kai aina to doino masidi khapam phangde ado smaina ising isau tholai je sengna haibada akoi gi sigi dukan phami ba mapu myam sina su phattaba plastic na singba myam ama langshek pana sigi drain loina phunbagi mami ama su aduga ngarang su government gi side tagi laaga drain nung JCB sinaga sengdokpa oi adu dukandar amoina bayana sigi Pauna Bazar da leiba dukandar singda masigum base tawbidana ba kai haning ba lei habi nate akoi dukandar su phattaba yam yawi larik haitaba aduga civic sense yaudaba mi myam yawi ba moi lama choba da chattaba male ba akoi le aina ubda akoi ising bottle thai sok da hundoi nala da hundoi yam nungai na hundoi yeng bakanda adu thamoi do nungai ta pa phawi ba si nani akoi wali do adu aina pajama yam da akoi gi leiba Pauna Bazar myam da ina appeal to ning bidi si matung da di place to bigano si akoi na to bidi ni masi uji awaba lai do adu I request everybody the citizens of Manipur please akoi Manipur akoi gi Manipur chauthok la si habidi masi gumba akoi gi imung gumba khallaga lebana phalani hana aina khalli
ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯗꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯂꯤꯟ ꯂꯨꯅ ꯁꯦꯡꯗꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯤꯡ ꯀꯪꯊꯕꯒꯤ ꯃꯃꯤꯗꯨꯅꯤ ꯎꯔꯤꯕ ꯑꯁꯤ ꯑꯗꯣ ꯏꯁꯤꯡ ꯀꯪꯊꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯃꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯋꯥ ꯈꯤꯇꯪ ꯍꯪꯖꯒꯦ ꯑꯗꯨꯒ ꯍꯪꯉꯒ ꯃꯣꯏ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯟꯁꯔ ꯄꯤꯔꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯍꯥꯡꯕ ꯐꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗꯅꯤ ꯃꯐꯝ ꯑꯁꯤꯁꯨ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ngasi thong hanga sitpa sambagi mawong adune akhoi ujasi adu dukan asigi mapuga akhoi wari watai chanabagi matang adu lawjage baya ising thunggi base dukan se kadai yawi si ba tan khai counter ki tan khai ba yaw ne adu kaino makha ki post loi thunge loi mang bane potu ising handara ko sing ngasi ayuk handaram bra na mai tawi adu ayumna handare ayuk handare nang chief minister amari lenga la aga kaida yengjanba lai birame ko ai gi bude adu bayagi si dukan se ising chotpana maram oiraga ising thumbana maram oiraga pot mangba khotpa mange khar kya mukadi mange ma la ni gumba gi do adum chang do mange ising chawbana maram oiraga loima thunjangi bedagi mange Paungna Bazar ki maigaida Paungna Bazar ki side asi isingna thumlabasu songi maning thangba Masajid road sidadi hujik ising imai loina handagibana maram oiraga mafam asidadi dukana singba loina bak thong hangduna paja miyamna pot laiba laknabagi mami adusu akoina hujik uba phangi adumakpu hairiba Paungna Bazar ki side asi ka hena thungibana maram oiraga ising yamna kan handabagi mami adudi ude adubu karam jaga da ising kyam handare haibadu akoi Paungna Bazar ki maikai asi changjin jage aduga miyam miyeng taminasi ising handagrabasu ising ichau thokibana maram oiraga lambi na singba asi yamna phibam jadabagi saktam adudi akoina hujik uba phangi Hairiba Paungna Bazar ki lambi asisu hanagi phibamdagidi yamna ising handhabagi mami adudi uba phangjare adubu mafam khara akut atong leibana maram oiraga akut ba jaga na ising tungduna laihowa amadi uba phangi adubu ayamba mafamdi loinaba ising ase handhakibagi mami aduni akoina uchariba ase Paungna Bazar dasu dukan kharamakti akoina thong hangbagi mami adu uba phangjare miyamsu adum pot leiba lakpa khotpa akoina loinbak uba phangjare Masini huji akoina uchariba mafam asi Paungna Bazar gi hek changakpa ima kaithelomdagi changakpagi side adu khara ising thumba gi mamidi tari adubu hana gi fibam yamna kaina thumamba adudagi di handhagre ngarang dasu chief minister amadi mahaki cabinet minister yauna mafam asida laaga yengchan biraduna iramna lana singba sing sengdokpa khotokpa lekhibadagi mafam asi ising asi handarakpa oigani haibagi thajaba lei moina langserakpa plastic na singba fattaba mayam asina maram oiraga drain se phulakpani thaje adu sigi dukandar mayam sida kari message pibini asi fattaba che langtokpidana su haijabane akhoi gidi fattaba se kaina kana langdoktaba mali haidi khoi langdokchade haitare ko akhoi mobile dukan yum thammi mayam je akhoi gi dustbin gumba chok ba langdokpham garbage langdokpham je thambiraga di bazar gi haitar di swai si mi yam gra pone ba leiri je haidi building amada yam dar da mi je kunthani phu leramgani thajeba ko asi lebsida moina sinaba wastes mayam je langthoknaba jaga pibiraga di thumdaba su yai tawatabu iram nala ju phajan sengdokpi darkar taeba matam gi matung ina pona tawbam darkar tai asi ju itau tawda male hana tawgiba ma mamang dari ui ujaba se yam kana tawgideba aswai machine jira ma tawre ko so machine gam tawre adu ising chau che lae laga su masi nong tarakbani kanbanani adubo haiba tamba ngamdeba
ꯉꯝꯗꯕ ꯄꯣꯠ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯀꯩꯁꯨ ꯋꯥꯔꯧꯗ꯭ꯔꯒꯁꯨ ꯑꯗꯨ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤ ꯕꯖꯥꯔ ꯍꯥꯏꯔꯤꯁꯦ ꯇꯣꯡꯉꯤꯕ ꯖꯒꯥꯅꯦꯕ ꯑꯁꯤ ꯊꯨꯝꯐꯝꯗꯤ ꯊꯣꯛꯇꯦꯕ ꯊꯨꯝꯍꯜꯂꯦꯕ ꯅꯝꯗꯅ ꯊꯨꯝꯍꯟꯕꯅꯤ ꯑꯁꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯤ ꯈꯨꯠꯁꯦꯝꯅ ꯊꯨꯝꯍꯟꯕꯅꯦꯅ ꯂꯧꯖꯩ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯄꯥꯎꯅꯥ ꯀꯩꯊꯦꯜꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯅꯦꯁꯅꯦꯜ ꯀꯂꯥꯃꯤꯇꯤ ꯑꯃ ꯑꯣꯏꯖꯔꯕꯒꯁꯨ ꯊꯨꯝꯃꯣꯏꯗꯕ ꯃꯐꯝꯗ ꯊꯨꯝꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤꯕ ꯋꯦꯖꯦꯁꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯏꯔꯝ ꯅꯂꯥ ꯑꯁꯤꯗ ꯐꯨꯟꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯄꯥꯎꯅꯥ ꯕꯖꯥꯔ ꯑꯃꯗꯤ ꯀꯩꯊꯦꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯐꯝ ꯆꯥꯅ ꯒꯥꯔꯕꯦꯖꯁꯤꯡ ꯊꯝꯕꯤꯔꯒ ꯐꯠꯇ ꯍꯥꯎꯊꯤ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯧꯊꯣꯛꯄꯤꯔꯒꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯊꯣꯛꯂꯛꯇꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯄꯥꯎꯗꯝꯕꯤꯔꯛꯂꯤ ꯄꯥꯎꯗꯝꯖꯔꯤꯕ ꯀꯤꯌꯥꯝꯕ ꯃꯉꯥꯡ ꯀꯦꯃꯦꯔꯥꯃꯦꯟ ꯔꯣꯀꯤꯒ ꯂꯣꯏꯅꯅ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯀꯌꯥꯝꯕ ꯁꯤꯜꯂꯛꯑꯣ ꯀꯥꯏꯗ ꯅꯪ ꯂꯩꯗꯨꯕꯣ ꯁꯤꯜꯂꯛꯑꯣ ꯌꯥꯔꯦ ꯑꯗꯨꯝ ꯁꯤꯜꯂꯛꯑꯣ ꯊꯪꯅꯅ ꯑꯗꯨꯗ ꯍꯩꯖꯜꯂꯣ ꯊꯪꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯕ ꯀꯦꯟꯗ꯭ꯔꯒꯤ ꯌꯥꯝ ꯀꯟꯅ ꯆꯤꯡꯕꯁꯤꯡ ꯏꯁꯤꯡ ꯊꯤꯡꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯕ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗ ꯌꯥꯔꯦ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯤꯔꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯥꯔ ꯌꯥꯏꯃꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯀꯔꯤ ꯐꯣꯡꯗꯤ ꯇꯧꯕꯤꯔꯦ ꯉꯁꯤꯁꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ 4 days ꯍꯥꯏꯇꯥꯔꯦꯀꯣ 4 days ꯆꯥꯡꯁꯦ ꯑꯗꯣ 4 days ꯃꯨꯛꯁꯤꯗꯩꯁꯦ ꯑꯩ ꯇꯧꯔꯛꯏꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯁꯤꯒꯤ ꯄꯥꯎꯅꯥ ꯕꯖꯥꯔꯁꯤ ꯀꯪꯅꯅꯕ ꯃꯔꯨ ꯑꯣꯏꯅ ꯑꯗꯣ ꯑꯇꯩꯗꯤ ꯑꯗꯨꯝ ꯍꯦꯛ ꯎꯔꯕꯅꯤ ꯇꯨꯔꯦꯟ ꯃꯌꯥꯝ ꯀꯥꯏꯔꯛꯄꯗꯣ ꯑꯗꯣ ꯃꯊꯪ ꯃꯦꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯏꯁꯤꯡ ꯃꯌꯥꯝꯗꯨꯅꯤ ꯁꯣꯝꯗ ꯄ꯭ꯔꯦꯁꯔ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯦꯁꯔ ꯂꯥꯛꯑꯒ ꯇꯧꯔꯛꯏꯕ ꯏꯁꯤꯡꯁꯤꯡꯁꯦ ꯃꯁꯤꯁꯤꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐ꯭ꯂꯁ ꯑꯥꯎꯠ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨ ꯉꯥꯡꯍꯜꯂꯣ ꯍꯧꯖꯤꯛꯁꯦ ꯃꯔꯨ ꯑꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯖꯤꯜꯂꯤꯁꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯛꯅꯅꯕ ꯂꯩꯇ꯭ꯔꯦꯕ ꯁꯣꯝꯅ ꯏꯁꯤꯡ ꯊꯛꯅꯅꯕꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯩ ꯏꯁꯤꯡ ꯊꯛꯅꯅꯕꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯂꯝꯕꯤꯗꯤ ꯂꯣꯏ ꯕ꯭ꯂꯣꯛ ꯇꯧ ꯂꯩꯔꯕꯅꯤ나 이신 강난하고 레이터분들이 파일링 되는 거. 그래서 마인도 아주 가라가라 얌얌할래 가라가라당 하판세. ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯕꯇ ꯅꯠꯇꯅ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯆꯦꯟꯊꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯆꯤꯡ ꯂꯩꯕꯥꯛꯅ ꯆꯤꯡꯕꯁꯤꯡ ꯄꯤꯔꯛꯇꯨꯅ ꯊꯤꯡꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯑꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯔꯤꯌꯥꯗ ꯊꯨꯝꯃꯒ ꯂꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅ ꯃꯁꯤ ꯄꯦꯁꯦꯖꯁꯦ ꯍꯥꯡꯗ ꯌꯥꯗꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗ ꯇꯧꯔꯒ ꯅꯥꯀꯟ ꯑꯃ ꯀꯩꯅꯣ ꯇꯧꯖꯔꯒꯁꯨ ꯅꯥꯀꯟ ꯑꯃꯗ ꯑꯩꯈꯣꯏ ꯍꯥꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯖꯩꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯅꯨꯡꯗ ꯇꯥꯔꯒꯦꯠ ꯇꯧꯋꯤ ꯊꯪꯒꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯦ ꯊꯪꯒꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯦ ꯃꯁꯤ ꯂꯣꯏ ꯄꯨꯈꯤꯇꯥꯔꯗꯤ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯂꯥꯛꯑꯔꯣꯏꯕ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯣꯏꯗꯕꯅꯤꯅ ꯒꯣꯗꯥꯝꯁꯤꯡꯁꯦ ꯀꯨꯝꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯑꯗꯣ ꯄꯥꯎꯅꯥꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯌꯥꯈ꯭ꯔꯦ ꯄꯥꯎꯅꯥ ꯀꯩꯊꯦꯜꯒꯤꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯗ꯭ꯔꯦꯟꯁꯦ ꯗꯕꯜ ꯗ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯃꯊꯛꯁꯦ ꯀꯨꯞꯁꯜꯂꯒ ꯃꯊꯛꯇ ꯗ꯭ꯔꯦꯟ ꯑꯃꯃꯨꯛ ꯆꯦꯜꯍꯜꯂꯒ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯀꯩꯅꯣꯝ ꯁꯥꯟꯖꯜꯂꯝꯕꯅ ꯍꯥꯟꯅ ꯑꯔꯤꯕ ꯗ꯭ꯔꯦꯟꯅꯦꯕ ꯄꯥꯎꯅꯥ ꯕꯖꯥꯔꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯀꯥꯡꯖꯩꯕꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏꯕ ꯏꯁꯤꯡꯁꯦ ꯑꯗꯨꯗ ꯇꯥꯒꯗꯕ ꯄꯣꯠꯁꯦ ꯊꯤꯡꯖꯤꯜꯂꯛꯄ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯣꯠꯇꯣꯛꯈ꯭ꯔꯦ ꯌꯥꯈ꯭ꯔꯦ ꯑꯗꯨꯅ ꯃꯗꯨꯃ ꯇꯧꯔꯒ
ꯃꯈꯥꯗ ꯁꯤꯃ ꯍꯧꯖꯤꯛ ꯇꯝꯕꯅꯤ ꯑꯗꯣ ꯊꯪꯒꯥꯜꯂꯣꯝ ꯊꯪꯕ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜ ꯍꯦꯡ ꯂꯥꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯤꯁ ꯑꯃ ꯂꯩ ꯁ꯭ꯋꯤꯁꯁꯦ ꯄꯨꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯊꯪꯒꯥꯜꯗꯒꯤ ꯆꯦꯟꯊꯣꯛꯄꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯊꯤ ꯐꯪꯗꯦ ꯑꯁꯤ ꯑꯩꯈꯣꯏ ꯀꯟꯅ ꯊꯤꯕ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯑꯗꯣ ꯁꯥꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯉꯤꯁꯦ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗ ꯇꯥꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯄ꯭ꯔꯖꯥ ꯃꯌꯥꯝꯅꯁꯨ ꯁꯤꯒꯨꯝꯕ ꯋꯦꯖꯦꯁ ꯃꯌꯥꯝꯁꯦ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯂꯪꯊꯣꯛꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯨꯟꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯅꯦ ꯑꯩꯈꯣꯏ ꯈꯟꯖꯩꯌꯦꯕ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯤ ꯁꯥꯔ ꯍꯣꯏꯅ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯄꯤꯔꯒꯦ ꯑꯩꯈꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯁꯦꯟꯅꯕ ꯉꯝꯗꯦꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯃꯥꯏꯟꯗ ꯆꯤꯟꯕ ꯑꯗꯩ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯒ꯭ꯔꯣꯠ ꯃꯥꯏꯟ ꯆꯤꯟꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏ ꯍꯧꯗꯤ ꯂꯣꯏꯕ ꯁꯔꯀꯥꯔꯅ ꯂꯣꯏ ꯁꯦꯟꯅꯔꯤ ꯍꯥꯏꯗꯤ ꯃꯤ ꯑꯃꯃꯝꯒ ꯃꯤ ꯑꯃꯃꯝ ꯄꯤ ꯇꯥꯕ ꯃꯤ ꯑꯃꯅ ꯃꯤ ꯑꯃ ꯗ꯭ꯌꯨꯇꯤ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯅ ꯃꯤ 10 ꯗ꯭ꯌꯨꯇꯤ ꯄꯤꯕ ꯃꯤ 10ꯗ ꯁꯦꯟꯅꯍꯟ ꯇꯥꯕ ꯑꯗꯨꯅ ꯀꯩ ꯇꯧꯗꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯅꯗꯤ ꯀꯔꯦꯝꯅꯕ ꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯩ ꯎꯆꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡ ꯆꯥꯎꯔꯤꯅꯦ ꯑꯦ ꯀꯥꯏꯗꯨ ꯀꯩꯗꯒꯤꯅꯣ ꯅꯣꯏꯅ ꯄꯣꯠꯁꯦ ꯐꯠꯇꯕꯗꯣ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯍꯨꯟꯖꯤꯜꯂꯅꯤ ꯄꯥꯔꯇꯤ ꯀꯨꯝꯇꯤꯒꯤ ꯀꯩꯅꯣꯗꯣ ꯂꯨꯈꯥꯛ ꯃꯌꯥꯝꯗꯣ ꯍꯨꯟꯖꯤꯜꯂꯅꯤ ꯎꯆꯤꯅ ꯆꯥꯕ ꯂꯥꯛꯑꯅꯤ ꯆꯥꯔꯅꯤ ꯃꯈꯨꯟ ꯍꯨꯜꯂꯅꯤ ꯑꯗꯨꯏꯅꯤꯅꯦ ꯀꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯐꯃꯨꯡꯗ ꯁꯨꯝ ꯇꯨꯝ ꯂꯩꯔꯒ ꯑꯗꯒꯤ ꯐꯦꯁꯕꯨꯛ ꯈꯔ ꯄꯥꯏꯔꯒ ꯇ꯭ꯔꯣꯜ ꯇꯧꯕ ꯍꯩꯕ ꯑꯣꯏꯅ ꯇꯧꯔꯅ ꯀꯥꯟꯅꯗꯕ ꯇꯣꯡꯉꯣ ꯁꯤ ꯂꯥꯛꯑꯣ ꯐꯤꯜꯗ ꯂꯥꯛꯑꯒ ꯊꯕꯛ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯗꯨꯒ ꯎꯆꯤꯗꯒꯤ ꯀꯥꯏꯔꯛꯄꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯋꯤꯠ ꯏꯚꯤꯗꯦꯟꯁ ꯑꯩ ꯄꯤꯒꯦꯕ ꯑꯗꯣ ꯃꯁꯤ ꯃꯐꯝ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯐꯝ ꯂꯣꯏꯅꯃꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯄꯋꯥꯔ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯣꯏ ꯐꯠꯇꯕ ꯈꯔꯁꯤꯅꯕ ꯐꯦꯁꯕꯨꯛ ꯂꯚꯔ ꯐꯃꯨꯡꯒꯤ ꯐꯦꯁꯕꯨꯛ ꯂꯚꯔꯁꯤꯡꯁꯤꯅꯕ ꯂꯣꯏ ꯃꯥꯡꯍꯟꯗꯣꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤꯗꯧꯅ ꯈꯜꯂꯦ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤ 50 ꯆꯥꯝꯃꯁꯦ ꯁꯤꯕꯨꯁꯨ ꯆꯦꯟꯗꯍꯜꯂꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯧꯈꯠꯂꯤꯕ ꯑꯐꯕ ꯈꯣꯡꯊꯥꯡ ꯃꯌꯥꯝꯁꯤꯗꯤ ꯎꯔꯒ ꯐꯠꯇꯕꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯇꯣ ꯑꯗꯨꯁꯨ ꯐꯨꯜ ꯇꯥꯎꯑꯣꯕ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯗ ꯏꯁꯤꯡ ꯀꯥꯏꯒꯤꯁꯦ ꯎꯆꯤ ꯃꯈꯨꯟꯗꯨꯅ ꯀꯥꯏꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯥꯄꯤꯜ ꯇꯧꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯤ ꯇꯧꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯣꯇꯦꯜ ꯐꯝꯖꯜꯂꯤꯕ ꯃꯔꯨ ꯑꯣꯏꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯒꯥꯔꯕꯦꯖ ꯃꯌꯥꯝ ꯍꯨꯟꯗꯣꯏꯁꯦ ꯁꯤꯗꯒꯤ ꯎꯆꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯏꯜꯂꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯛꯏꯕ ꯗꯣꯁꯥ ꯇꯥꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯈꯪꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯣꯀ꯭ꯂꯦꯟ ꯃꯊꯛꯇ ꯀꯥꯔꯒ ꯋꯥꯌꯔ ꯄꯨꯈꯠꯄ ꯍꯧꯔꯣ ꯑꯗꯨꯒ ꯁꯤ ꯀꯣꯏꯅꯥꯝꯅ ꯁꯤ ꯂꯧꯊꯣꯛꯄ ꯍꯧꯔꯁꯦ ꯂꯩꯕꯥꯛ ꯁꯤꯖꯤꯟꯅꯍꯜꯂꯔꯣ ꯌꯥꯔꯦ ꯂꯩꯕꯥꯛꯀꯤꯁꯤꯔꯣ ꯀꯅꯥꯒꯨꯝꯕ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯄꯥꯝꯃꯒꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯁꯤꯡ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯏꯁꯤꯡ ꯄꯨ ꯂꯥꯛꯆꯔꯤ ꯄꯥꯝꯃꯒꯗꯤ ꯈꯨꯠ ꯍꯥꯏꯕꯤꯔꯣ ꯋꯤꯟꯗꯣꯗꯒꯤ ꯊꯣꯛꯂꯛꯑꯒ ꯈꯨꯠꯇꯣ ꯏꯁꯥꯔ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯥꯒꯥꯔꯥꯝ ꯑꯃꯗꯤ ꯁꯤ ISBT ꯒꯤ ꯃꯃꯥꯡꯃꯛꯇꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯥ ꯍꯦꯟꯅ ꯍꯟꯊꯕꯒꯤ ꯃꯃꯤ ꯑꯗꯨꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯥꯒꯥꯔꯥꯝ ꯑꯃꯗꯤ ꯁꯤ ꯗꯣꯂꯥꯂꯦꯟꯗ ꯂꯩꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯕꯣꯠ ꯑꯃꯗꯤ ꯍꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯤꯂꯤꯐꯅꯆꯤꯡꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯉꯤꯕ ꯑꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯇꯤꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯈꯣꯏꯒꯤ ꯕꯣꯠꯅꯆꯤꯡꯕꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯂꯝꯕꯤ ꯑꯁꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯖꯔꯤ ꯃꯈꯥ ꯇꯥꯅ ꯄꯥꯎꯗꯝꯖꯔꯛꯀꯦ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯂꯩꯕꯤꯌꯨ
ngầm cái cổ lấp ngầm ấy volunteer sana bunda kaya hai cái này các phiền này cái chuyện mà đây cái chuyện mà đang quay most important concept ni now ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯑꯁꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕꯁꯤꯡ ꯌꯨꯝ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡꯅꯆꯤꯡꯕꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯗꯣꯂꯥꯔꯦꯟꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯖꯔꯤ Boy me. Yadan. Asuna kan nila overview sulung nila kuya ni. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯖꯔꯤꯕ ꯁꯛꯇꯝ ꯑꯁꯤ 33 ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯌꯣꯛꯅꯔꯤꯕ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯃꯗꯤ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯆꯦꯡ ꯍꯋꯥꯏ ꯏꯁꯤꯡꯅꯆꯤꯡꯕ ꯁꯤꯡ ꯊꯤꯟꯅꯕꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯃꯈꯥ ꯀꯔꯤ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯥꯎꯗꯝꯖꯔꯒꯦ रिलीफ की मेटेरियल असरांफल की तरफ तक रिलीफ मेटेरियल आई कनाकुंबना पाम जाओगदी रिलीफ मेटेरियल लोबी ब्यागनी इशिंग दान धंगनबा मस्किटो कोयल कैंडल जाऊजरी कनाकुंबना पामगदी रिलीफ मेटेरियल लोबी ब्यागनी Kita đi đâu nó suy ra ha thank you ये तो हमारा पर्सनल है ये अंदर है असम राइफल की रिलीफ के आइटम्स लाए कनाकुम पामगदी गेट की ममांगदा नत्रगा विंडो दे खुद तो हाइबिरो रिलीफ मेटेरियल दिबेरंगे इसिंग जाउरी मरुइना इसिंग दरकार लगदी खुद हाइबिरो अपने की तंगले दुनु दे सीपीई ब्लॉक तो में ले नागराम की ब्लॉक में ले जो ब्लॉक अमंदा दुनिया मुदा ने ले ये जाम ले जा मनी नहीं अइना हन न को सिंजे दे जगह उधारे सिगी न पुट में ले अरु सपोर्ट ले बगी मागी सोल्यूशन ले लतो पम सी को पड़ने दा दु अमुकान निसिंग जरे नागारी पर से कनाकुंबा रिलीफ मेटेरियल पामगदी खिड़कीदा विंडोदा थोलागा खुदी सारा तो गिरो मरुइने इसिंग थंगनबे इसिंग सिगी आउटलेट की होनी नागाला लागतने नागाला पानी है पानी खाना बनाने के लिए पानी हो गया अभी आपके लिए ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯖꯔꯛꯏꯕ ꯃꯐꯝ ꯑꯁꯤ ꯇꯥꯡꯈꯨꯜ ꯏꯚꯤꯅ꯭ꯌꯨꯒꯤ ꯃꯅꯨꯡꯗꯅꯤ ꯃꯐꯝ ꯑꯁꯤꯁꯨ ꯅꯍꯥꯟꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯍꯦꯟꯅ ꯏꯁꯤꯡ ꯊꯨꯝꯈꯤꯕꯅ ꯃꯐꯝ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ 33 ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ
मेजर साहिलगी मित्येंग मखादा लेकाय असिगी volunteer सिंगा पुल्लगा रिलीफ मटेरियल सिंग येनबगी ममी अदुनी अखोइना उजरिबा मयाम उजरिबा असि ngasi येलिबा रिलीफ मटेरियल सिंग असि चाना थकनबा सेंग हवाई अदगी हिदाक लांगथक अमदी गुड नाइट ना सिंग बसिंग लोइनबक यावरे मफम असिदा दरकार ताबा युमदा लेहौरिबा मियोइसिंगना अपाम्बा लैरगदी असम राइफल अमदी volunteer की मियोइसिंग असिना मतेंग पांगबगी सक्तम अदुनी अखोइना उचरिबासि मखाताना अखोइ मनुंगदा चंगसिलगा करम इमुंगदा क्यामना अवाना लैरी अमदी करम मियोइसिंगना रिलीफ मटेरियल असि मथौ तारी हाइबदु मखाताना मियेंग तामिनसि ngasi सुमाइना असम राइफल की माइकैदगिसु मणिपुर मियामगिदमक्ता यामना चाउना सुमाइना मतेंग पांगबी हाइबसि ngasi अखोइना उचरिबा भिडियो असिना मयामना लोइनबा खंगबिरगनी अदुना मखाताना मखोइना हुजिक मफम यामना मेजर ओइना इसिंग इचाउ थोलिबा मफमसिंगदसु असम राइफलना चतुना मफमसिंगदुदा रिलीफ मटेरियल सिंगबा अमदी रेस्क्यूना सिंगबा थबक थौरमसिंग पांगथोकली हाइबसि अखोइना हुजिक पाउदमजरी मखाताना पाउदमजरके मनुंग अखोइ मनुंग चंगजनजगी के मखाताना मयाम मियेंग तादुना लेबिउ ममी टीवी बु बस नहीं Give them this also. Again. एक आप खींच लो फिर इसके बाद अंदर बहुत है सर अंदर बहुत मिलेगा It's okay. Easy. It is heavy. चिंग दे You want rice also? राइस कैसे उठाएगा रस्सी में बांधेगा. नहीं सर ये वाला बोर्ड पे चला जाएगा ना सर ये जो पीछे वाला बोर्ड जाएगा ये अंदर चला जाएगा हाँ ठीक है. चलो आ जाओ आगे. अपलोड कर दो इसको पूरा. 이름 지죠 오니까 근데 아 그만라 미트라니까 캐리다 So like they have much better they have 10 people right now. Okay. No, we can do this, please. Thank you. मतेंग पांगबसे अखोइना हुजिक रिलीफ कैम्प युमदा लेहौरिबसिंग मयामदा मटेरियल पीबगी सक्तम दुदी उबा फंगजरे अदो हुजिक तोइजे असम राइफलगा पुल्लगा तौरिरा करी असम राइफलना मोइना ट्रांसपोर्टेशन मोइना तौबिबने अदुगा सिगी कनोक्सिना खोइ इम्फाल ईस्ट डिस्ट्रिक्टगी कनो तौरगा एससी जेम्स का तौरगा सिनबगा तौबने सिदा चेंग यावरे तिलौ यावरे अदुगा थाव यावरे इसिंग हवाई यावरगा कनो तौ ब्रेड थोरक्तना लेहौबसिंगिदो गसाय फैमिली लेहौबा खरा संगदबदि यादबनिना लेहौब कांगबुसिंगी मोय रिलीफ ओनी येनबिरकपन हौजी पाउगिदा फैमिली के आमुक्तरी रिलीफ मटेरियल से पीबिरमगे लिस्ट 80 फैमिलीज कुमदि पीरे खोना हाताना होरेन पो दum चथगिनि ममांग अंगारांग दसु पीरे ngasi gi shona vi akhoi gi khungi su yaure aduga student union gi su yaurga mateng yaurga plap piminda tangkhul student union ko sida ifalgi atopagi hoi tbci gi yaure adum maming oina panbada yam kro torone adum material pi je karam khun oiduno si asengba gi dil affected villages lo na pn haye adubo akhoi gi di phangbade ina akhoi vm oina pirak pagi tangkhul avenue gi pirak pane tangkhul avenue yaudi